पाउजेदी युमफम ओइबा मरोइबा पाउ खरा अपडेट तौजरे पॉजिटिव ओइबा अहुम अमसु लेखिद्रे ट्राइबल हिस्ट्री लेतबा मियोइ चामा सुमना अनि पॉजिटिव ओइरे चटलिबा पुंग कुनमरी असिदा कोविड-19 पॉजिटिव ओइबा मियोइ अहुम लेकनबा ngamdana लेखिद्रे आइरे मखोइसिंग असि जेनेम्स रिम्स अमदि सिजा हॉस्पिटल दा लेखिदबने लेखिदबा सिंग असि थौबाल इम्फाल ईस्ट अमदि बिष्णुपुर डिस्ट्रिक्ट तगिने लेखिदबा सिंग असि थारा स्टेट असिदा कोविड-19 सेन केबा मिगे मसिंग कुंट्रागनि थो सुखरे हेल्थ डिपार्टमेंट की एडिशनल डायरेक्टर सु ओइबा डिपार्टमेंट असि के वांगालोय डॉक्टर खोइरम ससी कुमार मंगांगना थदोरक चेरोल अमना हाय ngasisu tribal history leitaba mioi chama supna ani positive oire masige manung da mioi kuntaret amati central armed police force da gine nauno positive oiraklaba sing asi tharaga state asida covid-19 ki apunba confirm case lising taruk chatruk supna mapan sukhre chatliba pung kunmari asida mioi cham hom putaret laichat asida ki phaduna discharge taukhre haujik phabada laichat asida ki phagiba mi ki masing lising mari ga satet umraga mari sukhre haujik active case da lising amaga sani pa supna ahum leire यामना ngakpa thokdok amada Narendra Modi ki Twitter account hack Toukhre Leiba kasi ki Prime Minister Narendra Modi na masana sinaba website ke Twitter account ngasi ayuk angan badagi hack Toukhre aire pawsina ai hack Toukhre account adu dagi PM relief fund da miamna cryptocurrency ki khutang da mateng panglakna ba airakhe amade account asi John Wick hake india@tutanota.com na hack Toukhre ainasu tweet tawrakhe hack Toukhre account asi mioi million 2.5 from na follow tawre Twitter gi maike dik account asi bo hack tawba sing kana thijali haina pongdorakle amromda ngasi PM gi hack tawkhiba hacker kangbu asi malengwi oina khwaide ki sati ba hacker kangbu ni aire makhoina malenggi masak nai ba mioi kya gi account su matam khara gi mamang dagi leptana hack tawduna lakli aire masigi manung da Bill Gates na singba yaure atop paw amadana India ki Thou-ong da China na saure Korea version की PUBG दा ओइना माइ ओनसिनहख्रे इंडिया की इंफॉर्मेशन एंड टेक्नोलॉजी मिनिस्ट्री नगरांग चीना की मोबाइल एप्स सामगा तरागा निपान इंडिया दा चिन्नबा थिंगजिन की बबो चीना की कॉमर्स मिनिस्ट्री ना अकन बमोंग दा यानिंग दा उठख्रे आइरे चीना की कॉमर्स मिनिस्ट्री की स्पोकपर्सन गाओ फेंग ना आइ इंडिया ना चीना की इन्वेस्टर अमदे सर्विस प्रोवाइडर सिंग की लीगल इंटरेस्ट मांगहले इंडिया ना असोइबा असि सुमथोकना होनगदबनी आइखे अमरोमदा ngarangdagi china na saba PUBG mobile game lepak asida Sinaba Leikhidre Korean version की PUBG de sanaba yabadagi lepak asi ki miyamna Korean version da oina mai onsinakre loina na PUBG po pamna sanaram pasing na PUBG PC version chu sinaba yabra haina yengna ba leptre maragasi da yamna nuai da thodok amada Famlallaga Langthoklamba ni haiba Nupimacha Leikhidre police na phakiba Muhammad Majad Khan court na namit tare ni police custody iman pikre Masagi sa itara marikak tangari Nupimacha ang mangarang nungalamday da nung sinaba nupani haiba amana sila si haina kauthoklaga irong yengdaw paligi pukri amagi manakta Famlallaga matong hundok to na tambiram khiba Nupimacha adunga si nung tilpung animi na tara mangarom chat pamatam da RIMS ke ICU da Leikkanba ngamdana Leikhidre aire thawdok asigi matang da khulgi miyam na mifama mapangthok tuna JSC masem khiba loina na Maral Leiba Mioising athubada Cheirak pinaba JSC na CM da memorandum ama pisankhre aire Amromda thawdok adu bajaning da phongdok tana MMWO Women's Wing na CM Banglon da sangsin tuna Maral Leiba sing Cheirak piu haiba kholau kaya laukhe nakalamromda thawdok adu ki matang da garang police na phaki pamang Imphal haibong mathak lekai dagi Muhammad Majad Khan ki mathak da Imphal West police na case ama lakot laba matung da Special Judge Pokso Imphal West da puthoklaga court na nimitari ni police custody iman pikre aire panbaja badi Nupimacha adu mahaki nuksina banu pana chila si aiduna Puraklaga Famlallaga Langthoklamba yai aina singnaribani thawdok asi mioi marina chathakibani airaduna makhoi ki manung da mioi ahum amana wagai kendra ki manung chanba haibong makhong tagine aduga amana mai Imphal Bengal lokok tagine ningsing bayabadi thawdok adu da chenai haiba haibong mangkhok da leiba MD Amjad Khan ki jumchung arang nungthil miyamna thugairaga mai thadokhrabani Nupimacha adu MD Amjad Khan ka nungsinai aire Nakalambaromda Maral Leiba Mioising Cheirak Pigadabani AMMOCOC Tha asigi amada maing Imphal lakok ta Leiba Nupimacha amabo Mioi kharana puthoklaga anjin ijat Manghanllaga matung Nupi aduba phu saiduna yamno otlaba matung da mihat thin hatok pirambo AMMOCOC na penda ba phongtok pagaloina na mihat asida siner bi Mioising laihak na thuba da miyang changbiduna Maral Leiba rapid sing phatuna logi oiba chapchaba action lokhatuna Cheirak Pigadabani haina AMMOCOC ki serol amana taksilakle All Manipur Muslim Organization Coordinating Committee AMMOCOC ki serol amana hai
masida police department amadi lengak tuminna Leikhidre JAC na piriba matam asida repesing asiba phadaba tarabade chapchaba democratic oiba khongjang kaya sangchinaba sem saduna leire JAC na sangchilakpa khongjang kaya da AMMOCOC na saukutkani aroibada content sing asiga maroiba pau khara asiba pau tomjariba Manipur local news YouTube channel amadi Facebook page asidagi yengbiriba punamak puthakachari loinana channel asina atomda kanarabadi subscribe like and share tawba kawbi gunu punamakpu amuka na thakachari